Ahenga matam hapu yadi habigi wahauda ngarang wabagai higher secondary school da exam thariba maheiroi singna chathakhiba thouwong adu DESAM na akanba mawongda condemn touwe athuba matam da Manipur lenga ki education department na inquiry committee ama semdana thaudu asigi matang da asengba achumba thidoktuna maraleba sing charak pigadabani hana DESAM gi secretary general thongnam siam china phongdrokli kaisam patre ba DESAM gi office ta pangthokiba pawgi mifam adu mari lengana thaudam siam china makha tarduna hai ngarang dagi haukiba Council of Higher Secondary Education Manipur na longba HSE examination komja English sing anya kunga taruke exam center oiba wabagai Higher Secondary School da ngarang maheiroi chaniga kun mari ge paukum che sing segaiduna mangta khan khiba thodo adubo DESAM na akan mawongda condemn tawi thodong asi tawfam thokpa achuma thabak amagum ngasi hawgalakliba maheiroi singna khalakliba asik karidagi no haba wahang lakli tanja asida asumna aranba tawba sing asi achuma thidoktuna jarak pi hawdragani khonai asi amambagi lambi amada chatkigini asigma thawong asida mara leiba sing jarak pi gadabani masina chanabi onthoktuna Manipur gi exam center khodimakta sandrok loi haninga lekte maramadura Manipur lengang na athuba matamda thabak lokhat kadabani haiki aduba laibak thibadi kakching gi exam center kharada sakhangdaba kharana changlaga ngarang thokiba ki pakumche maheiroi singda yanthoki haina DESAM da pau phangki masimakna achumba oirabadi khwadai laibak thibani asingba thawong asisu matungda muk hanna tawdana ba miyamda khanghalakri arado pambai yamena sijinaduna khongban senbagi tabakti aikoina uwa phangjadi adubo center ama ani khakta makoina hanana semtok sadoklaba answer yauraba kogi chi mache khara ka phangba tana atopa ahe ba yamena ka henbadi phangba leigide adubu Kaching district ki Kaching exam center kharada sakhangdaba khara changlaga ngarangi subject adugi matangda namthoklaba answer paper ka singda changlagi entokmi hagi pawm kakte samna phamjei aduna hariba pawsi mani lenaba exam sibu conduct tawbiba process maikai degi amtang akupa mawongda thigapiraga hariba yentholon libasi kanano sakhangdaba changlagi bisina kanano changhal libasi da chena libasing asina kanano habisi achum hoiram lagadi madu tang thido pidragadi hariba ekoi exam gi ekoi system se fail oire ekoi kunai se mukhinabagi macha amoi habisi de sam maikai degi thamjaning bani